Good morning. Ngasigi ko runes ki reading so apeding mineral se runes ki reading se akoi ke group 1 and group 2 khaido se ko hadi group number oina ko number ama khala se ko number 1 khansira natraga number 2 khansira ko adugi matungina hadi segi lokthok iba symbol se ko adugi oina hadi group 1 dana hadi karamba symbol ko hadi group 1 dana se lai ko hadi p manba symbol amala e ko aduga group 2 dana hadi sigi symbol se na hadi p mandre si dana hadi zigzag khatang tori ko hadi sigi number 2 gi symbol dere ko number 1 gi symbol se na silere ko hadi sida lai ba se ko hadi p man ba se dum ketang ko hadi nungai gani ko ngasi gina hadi wakhan nungai bani khangde thabai khang chatpada hadi ko yamna joyful oiba ko adu thabai khang tomina ba ko mina ba su phai ko aduga hadi prosperity ko p indicate prosperity so oi protection so oi ko dumaina ko aduduna hadi koigi changakpa aphaba lakpa aphaba numit habada dumai tar lo bira se ko sigi ahamba gi p manba symbol sigi symbol sena symbolize oi se kaino haba matam de ko hadi there will be joy hai tara ko ngasi gi na lai ngasi gi numit se ko hadi ketang joyful loiba harmonious hai tara ko dai tar male prosperity kari ka attract to ko dumai na oina oira ko kai first ki symbol khanba ngai gi oina haraga de aduga ani shubagi symbol se namu kaino hai kan growth kumba lai gani ko hadi thabai khang to boda growth kumba lai ba khotpa dumaina kumba lai fertility kaina ga lai ko hadi fertility se lagu matam se hadi mi changak pani khangde angang kumba oi bani khangde natraga hadi aduga new life ama hai tara ko hadi inong no ba hadi imong da jiba ban ba changak pani khangde amani khangde dumain taroga lai ko se lai se ko aduduna overall hai tara ko symbol ani ma ngasi gi oina haragadi yamna phaba khotpa dumaina oina oi ko sigi porani se sigi symbol ani se hai tara ko hadi number 1 gi symbol su pai number 2 gi symbol so pai aduduna hadi 1 khan bangai gi oina so ngasi aphaba numit oigani 2 khan bangai gi oina haraga so ngasi gi numit se aphaba dumaina oina oi ko adu se lai re khoi gi runes ki reading su mayam ko thank you